Manipur ki puari si nupi na sep tawrak pani hai na lobu yai maram di malem dam amukta thokhi deba mong dai khoi da thokri balan ani rak si nupi khaktang na hogi bani adu suma pangal kan graba numit ta daba sunset laitaba British Empire gi mathak ta hograga aikhoina aham gi lan aikhoina ngamki ani sugi lan second world war ga sungsin susan naraga dum chat kre lan aduna masida thanami ba khoi gi nupi na thanami ba legacy amadi history se khoina singkhatpham thu e ngasi leiba Manipur sida khoina tungi hauraka doriba angang singi future leiselakriba aduga Manipur se machet tana kai ki baya bagi threat se ngasi leiba khoi gi Manipur nupi myam sina hawatpam thu e madugi hawatna bagi haidana ngasi gi historic oiba nupi lal numit asida aina nupi lal si palan tawjaboina nupi singsi yakai hannaba makeup tho hannaba mama singsi makeup tho hannaba gi damakta haidana aina meeting si sinjaban mase masalena money power se mase khoina makeup thoaba adegi karino tawri se haina khangba mi dadi sangdeba aduna aigi only pandam si myam si karino tawri ba se habi se khangan ba amasung makhoi makeup thohan ba sine aduna ngasi gi meeting na sidai khoina kano si meeting asi pathokai hujing myam si lingbire iba myam si aina lupa ma piru banate moida sima yaubi haidana undue influence or ai kaigumba aigi side gi maram cha da influence amta pi gi banate mathanda tholaga ngasi lepari se si atopa politician myam gi political meeting da di pesa pira ga kokthongna bagi practice yam common noiba pone adu ngasi thoklai ba chon gai thoklai ba myam se si sena dum sakhini madudi kaino habda myam se makeup tho e haibase aduna yamba missing nati agi school kendra gi lairi se around 24,000 electorate ni sigi pochina nahana sang heli aduga nupi na somuk sang heli aduna naha sing si makeup tholakpa amasung mama sing sina masa gi damakta kaino haibase khangakpa matamda moina piriba bochina nahangai piramisi kaino akoina phangbam thokpasi kaino haibase khangakpa matamda ngasai gi muscle money power na thariba thamai lon amasung hudo mathanda dum samthorakani amasung tholakani madugi lang do dagi na aina thajabagi ni meeting si sinjaris nupi sing na lawgadaba thodang se aikhoina handaki election sida pidoriba aikhoina nupi singsi mama oibi singsina piriba vote ki silse sida piriba si makhoi masa kaptangi nate makhoi gi masa singsi gi su yauna piribani haibase si mama singsina khangbi pham thoe aduna makhoina isagi thawai yauna sinariba vote se matik saba mida isa semakadaba isagi tungi future secure torkadaba mi da yengaga pibiu aduiduna maramdi mama singsina matik saba mi thajalakanda state assembly dagi masa singse kannaba amasung masa singi tungi lambi se semak ngamgadaba mi sanga kanda leba kan bangam doini masa sing se kan bangam doini aduna mama sing sina piriba vote se matik saba mi da pibiu makeup thokpiu tawriba se habse kaino khangbiu aduga isa kan si kaloi habse mama oibi akhoi khuding makki khutta leire habse haijaning nupi khunai gi oina aina ina khunba degi sarkar dagi mating darkar oidaba nupi sing sigidi makhoi gidi ahamba primary importance leite immediate need leite ba moidi sarkar dagi masagi financially secure oiba adegi stable oiba nupi sing sidi adubu Manipur da migi percentage da lairi se longmi gi mathang da weavers ne phisabi phi saba amasung allied activities tawbunu pi myam se aduna longmi gi mathang da kwai gi occupy tawriba sinpham si weavers ni aduna kwai gi sound occupy tawriba nupi sector se sida hana target tawgani aduga lengbana na lairiba self employed oiba aduga vulnerable di oiba section haibadi nupi domestic help chatliba injang na pion ba chatliba adegi atopa lalonetic phi nataba tawriba mayam se siga collectively lower income da lairiba group se si ihan hana si target tawgan